The GK channel bu miyeng tabiriba pumnamakpu Gorbachov na ahamdamakta taramna okchari. Midyeng tabiriba pumnamakna aihapu puning thawgatpiba oina video asibu like tawbiu, channel asibu subscribe tawbiu loinana mayam pumnamakna video asibu loiba phawbutang miyeng tabiu. Ngasigi video asi matang asida haujarage. Ngasigi ahanba wahang asidi who was named Miraben by M.K. Gandhi. A. Annie Besant. B. Madalena Slade. C. Kamala Devi. D. Maria. Mahatma Gandhi na kanabu Miraben haina kaurambagi. Ahanbada Annie Besant. Ani subada Madalena Slade. Ahum subada Kamala Devi. Mari subada Maria. Ngasigi ani subawahang asidi who was the last Mughal emperor to sit on peacock throne. A. Bahadur Shah Zafar. B. Aurangzeb. C. Shah Alam II. D. Muhammad Shah. Iroi loiba Mughal emperor peacock throne da phamkhibadu kanano. Ahanbada Bahadur Shah Zafar. Ani subada Aurangzeb. Ahum subada Shah Alam II. Mari subada Muhammad Shah. Masigi ahum subawahang asidi the average salt contained in seawater is A. 1%, B. 3.5%, C. 10%, D. 12.3%. Seawater da salt yawbagi average sang asi kayano. Ahanbada 1%, ani subada 3.5%, ahum subada 10%, mari subada 12.3%. Mathakta pankriba wahang ahum asigi adonggi achumba paukum adu mathangi numitki mudang wairam pung mari phawgi mamangda comment tawbiro. Haiba question ahum asigi achumba paukum pibirakpa comment pibirakpa miyoi ama khangatcharaga mathangi video da mahaki ming adu laukthokchagani amasung haiba question ahum asigi achumba paukum su mathangi video da haidokchagani. Loinana channel asida video asi nongma kalaga nongma oina hapsarakani. Mamangi video da hangjikiba wahang ahum ahanbada which of the following is not a chemical reaction? A. Oxidation. B. Reduction. C. Sublimation. D. Decomposition. Hairiba wahang asigi achumba paukumna C. Sublimation ni. Ani subawahang da milk fever in cows occur due to the lack of A. Phosphates. B. Protein. C. Calcium. D. Iron. Hairiba wahang asigi achumba paukumna C. Calcium ni. Ahum subawahang da Buddha died during the reign of A. Ajatasattu. B. Bimbisara. C. Uday. D. None of this. Hairiba wahang asigi achumba paukumna A. Ajatasattu ni. Ngasigi oinadi hairiba wahang ahum asigi achumba paukum pibirakpa miyoi adu yaudabana maram oiraga hapsadre. Video asibu yengbiba amasung comment tawbibagidamak adombu thagatchari. Midyeng tabiriba pumnamakna video asibu like tawbiramu, share tawbiramu, loinana channel asibu su mapung phaba channel ama oinabagidamakta subscribe tawbiramu, loinana anauba video ama hek lakpaga khangnabagidamakta bell icon da nambiu. Miyeng tabiriba pumnamapu masigi oinadi kainanaba yathang nijari mathangi video da amuk thengnarasi mayam pumnamapu Gorbachov na amuk hanna thagatpa phongdokchari.